short term memory loss हो रहा है गजनी वाला है हाँ हेलो तंजी का सामने से Good morning guys, welcome back to my channel. मैं अभी ने खाने और हज़िक से नोंग तो ताबगा यहाँ उसे करे तीन तो करे पुंग पुंग मखाई मुक्ता रहे को और तो चाथा का तन चागिन तो सिकी तन जिसा जिना तो पुने मो और तन जिसा के फ्रेंड माजी सक्सा वो यार रहेगा और तिंगरांगी ओक्सा थों तो का पुला पीछे हो गया ना साक ने तन ने देखी तो और पीछे हो गया ना तो रही है कहने तो मत अच्छे और तो किन्हीं पा ना तो पीछे हो गई क्या तो फ्रेंड चाव यार रहेगा मुझे तो प्लान चेंज तो रहे सक्सा हो याद रहेगा को और तो तन हाना कतंग चाय नहीं बा साक कौन पे इधर है हमारी सक्सा है निको यार इन्हें चारों कोई के लाओ कौन चारा जी कहीं तो पूरे ना लाओ ने आई के चले लाओ ने चलो चलो इमुंग पोरे माना पामी इमुंग पोरगा टीवी यंग साबदुनेबा अदो ngसाई चाखुम दगी होजि इमुंग मु शिफ्ट तौरे ai mateम चाहोगे कापी बनी को नंतन 알겠어 따져로 오에 에 옥자래봐 오프이다 사 thâu bộ sa á leo ai cái nan Flipkart cái chêng cái cover đó tarik kuni pan đó cái này na ai na hai cái bữa đó đó ngasi ayu message lại ai deliver to này na đó ai phone phone này delivery boy tu cái ma office tập trung mục lại cái này đó na ai nupi office tin mà đi chăng cái na hai cái đấy và đấy cái mà tu pick up to rồi cái ibani Shanghai express to mà tu imaya đó và đấy cái मागी असुम रूटीन चेकअप आई टेस्ट तो गदब लये बबिनादा मधु म टेस्ट ऑफ प्रिपेयर अदु मितु दि कमाने तौ जाबनो फोन येंगसे अदु नै मा द थादरु कि सुमाना संजे सुरोक लेबा संजे यारिगी होरन खुंदिरोय दबको एता फैलिंग तुरें पाछला पनि बबिनादा संगेना तौरी अयु हुजि गिम द हले साक तो एको अदु ngसागी ऐना Flipkart की आई केस कवर लाई है तो मुझे पिकअप तो मुझे नहीं जुम जोड़ कांडे यंग बकांडा ओना ताइनर में कवर दे दी मुझे प्रोडक्ट नेम दे दी iPhone 7 है तो मनुंग दा हपा को तो ना कोई Redmi कुंबा दिके Realme की टाइप तो इन हपे है और दो इन होजे रिटर्न तो बगे इन क्लेम तो करे मुझे तारीख निपान दा पोर्ट पिकअप लाने तो कोई निमित नहीं ले कांडा पैसा दे आई के कौन हापाने आई दिया हराव रूप ने आई दी पोतो लाने दो खरे वो तो फरे मुझे सोइबो वरम गने बा अदो Amazon दा मुक चेक तौरे Amazon दा लेरे अदो आई होरेन नंदा वाइरम अथेंग मदा पोट अमा अनि गुम्बा कई लेके दबा लेके तो येंगा हप्सला कोइन चेलानी को सोई तकेले कागी जगाजिमा आई ने खापदगी नों कितन चुबदा स्वाय दम सिंगे थुमबनी सिज मफांगी फाना ड्रेन फजना सेमगो जो मनोंगी ड्रेन फतबदना ने सि तौरी मैम जे होजिने ले लेरी जे इनुपी ऑफिस तने मा लौला कोने दो मोय मैम दि लोन मुचा खरेबा आइ मा आयो मा लाखतब ले मोय रिपोर्ट पिथोकने ना मदुगी ngai ले रखो इबानी खा ngai हौरे तो
ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯅꯪ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯠꯇꯣ ꯂꯥꯛꯑꯦꯕ ꯑꯗꯣ ꯕꯕꯤꯅꯥꯗꯒꯤ ꯑꯣꯟ ꯇꯧꯕꯤꯅꯤꯅ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯕꯤꯅꯥꯗ ꯇꯧꯔꯨꯕ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨ ꯂꯥꯛꯑꯦ ꯑꯗ ꯑꯣꯟꯂꯥꯏꯟꯗꯕꯨꯗꯤ ꯌꯦꯡꯉꯦ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯨꯅ ꯂꯝꯕꯤꯅꯤꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕ ꯀꯥꯟꯗ ꯕꯕꯤꯅꯥꯗ ꯈꯥꯝꯃꯒ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯀꯂꯦꯛ ꯇꯧꯈ꯭ꯔꯅꯤꯀꯣ ꯁꯣꯒꯗꯤ ꯐꯖꯅ ꯂꯣꯜꯂꯝꯃꯦꯀꯣ ꯍꯌꯦꯡ ꯂꯩꯔꯝꯗꯗꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄꯗ ꯀꯔꯝ ꯂꯩꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯪ ꯉꯥꯏꯕꯗꯣ ꯃꯗꯨꯗ ꯑꯩꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯐ꯭ꯂꯥꯏꯌꯤꯡ ꯕꯤꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯃꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯗ ꯇꯟꯒ ꯄꯔꯥꯊꯥꯒ ꯆꯥꯈꯤꯕꯀꯣ ꯃꯣꯏꯒꯤ ꯂꯟꯁꯇ ꯆꯥꯅꯤꯡꯉꯛꯄ ꯋꯥꯅꯤꯗ ꯇꯟꯒ ꯉꯧꯊꯔꯒ ꯁꯥꯛ ꯅꯨꯡꯁꯥꯡꯒ ꯀꯣꯊꯔꯒ ꯆꯥꯕꯗꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯇꯟ ꯑꯣꯏꯅ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯦꯕ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯁꯨꯀꯣ ꯇꯟꯅ ꯑꯗꯨꯝ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯃꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯃ ꯌꯦꯡꯉꯨꯕꯗꯒꯤ ꯄꯨꯡꯆꯥ ꯆꯥꯅꯤꯡꯉꯛꯑꯕ ꯑꯩꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦꯅ ꯀꯔꯐ꯭ꯌꯨ ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5ꯐꯥꯎ 2ꯗꯒꯤꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯍꯥꯟꯕ ꯄꯨꯡ 8ꯗꯒꯤ ꯑꯣꯏꯕꯗꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯄꯨꯡ 2ꯗꯒꯤ ꯀꯔꯐ꯭ꯌꯨ ꯑꯗꯨꯅꯅꯦ ꯆꯥꯒ ꯑꯝꯇ ꯊꯜꯂꯛꯇ꯭ꯔꯦꯕ ꯃꯩ ꯂꯥꯛꯇꯕꯗꯒꯤ ngasi gas lay wa hagra ꯁ꯭ꯇꯣꯞꯇꯤ ꯑꯣ ꯃꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯂꯥꯛꯇꯗꯤ ꯃꯣꯏꯗꯤ ꯆꯥ ꯊꯛꯇꯦꯕ ꯉꯁꯥꯏ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯂꯩꯇꯕꯅꯤꯅ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯦꯇꯜꯗꯨꯅ ꯊꯛꯑꯦꯕ ꯑꯗꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯦꯇꯜ ꯌꯥꯗ꯭ꯔꯒꯅꯀꯣ ꯀꯩ ꯊꯛꯏ ꯈꯪꯉꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯕꯒꯤ ꯃꯣꯏ ꯔꯥꯏꯁ ꯀꯨꯀꯔ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯗꯨꯗ ꯆꯥ ꯂꯣꯟꯗꯣꯏꯅꯤ ꯃꯥꯏ ꯃꯌꯤꯡ ꯉꯝꯖꯕꯤꯅꯤ ꯃꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ hotel da yi kong do lawbodo tallaba hotel ju kanana hangdono do hange ba khoi gate ki do dai corona marak tu da moi de lawra thak talla sigyan yam taye ngasi de kari numit na ngasai churibo nong khusu daga hojik sarebo nungsa je ga amtina kena 들었어 하 잠깐 반응 masa nung juju di ay unta 좀 la ko du nung taptai juju di bane nang short term memory loss ho raya gajni wala ha gajni wala baba ang body building tawlem ni ko ami khangi ta ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯅꯤꯗꯣ ꯑꯗꯨꯗ ꯑꯔꯥꯡꯕꯤꯗꯨꯅ ꯃꯃꯥꯅꯦꯕ ꯑꯗꯨꯒ ꯑꯉꯧꯕꯤꯗꯨꯅ ꯃꯆꯥꯅꯦꯕ ꯑꯗꯣ ꯑꯔꯥꯡꯕꯤꯗꯨ ꯁꯤ ꯂꯩꯔꯝꯃꯦ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦꯕ ꯉꯔꯥꯡꯁꯨ ꯂꯥꯛꯇꯦꯕ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯣꯏꯆꯠ ꯍꯥꯏꯗꯤ ꯆꯠꯂꯝꯒꯗ꯭ꯔꯅ ꯈꯟꯕ ꯑꯗꯣ ꯉꯁꯥꯏꯁꯦ ꯃꯥꯒꯤ ꯁꯤ ꯏꯐꯝꯗ ꯁꯤ ꯂꯩꯔꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯃꯆꯥ 3 ꯀꯣꯛꯑꯒ ꯂꯩꯅꯦꯕ ꯕꯠ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯃꯥꯏ ꯃꯃꯤꯡ ꯇꯩꯊꯣꯛ ꯑꯅꯤ ꯑꯍꯨꯝ ꯄꯨꯔꯣ Anh ăn thử rồi. Chip ra với ra đấy, cái gì phải để cột vậy. Nhưng cái này phải suy
ꯈꯣꯁꯦ ꯌꯦꯡꯉꯣꯁꯦ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯍꯤꯗꯥꯛꯀꯨꯝꯕ ꯍꯥꯏꯗꯤ ꯄꯣꯏꯖꯟꯒꯨꯝꯕ ꯊꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯔ ꯈꯞꯄꯦ ꯍꯥꯏꯕ ꯑꯗꯣ ꯃꯤꯅ ꯄꯤꯊꯛꯂꯛꯏꯔꯥ ꯀꯩꯅꯣ ꯃꯥꯅꯗꯤ ꯀꯩꯁꯨ ꯊꯝꯕ ꯃꯥꯟꯗꯦꯕ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯈꯣꯡꯁꯤ ꯎꯔꯕ ꯃꯃꯥꯅꯦ ꯃꯥꯅ ꯊꯤꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯍꯧꯗꯣꯡ 3ꯃꯨꯛꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯂꯥꯕꯒꯨꯝꯕꯅ ꯑꯗꯨꯝ ꯆꯠꯈꯤꯌꯦ ꯑꯗꯨꯒ ꯑꯃꯣꯝꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯅ ꯃꯊꯪ ꯍꯥꯏꯗꯤ ꯃꯆꯥꯈꯩ ꯄꯣꯛꯄꯁꯦ ꯈꯔ ꯄꯣꯛꯀꯥꯟꯗ ꯁꯤꯈꯤꯕ ꯌꯥꯎꯏ ꯑꯗꯒꯤ ꯍꯤꯡꯍꯧꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯑꯗꯒꯤ ꯍꯤꯡꯈꯤꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯉꯁꯥꯏꯒꯤꯗꯣ ꯃꯇꯝꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯏꯖꯟꯒꯨꯝꯕ ꯀꯩꯅꯣꯝꯃ ꯊꯧꯔꯒ ꯑꯣꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯋꯤ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯁꯨꯊꯦꯡ ꯊꯦꯡꯅꯗ꯭ꯔꯦ ꯃꯤꯅ ꯊꯦꯡꯅꯔꯛꯄꯅꯦ ꯗꯦꯛꯁꯣꯅꯥ ꯀꯥꯞꯅ ꯍꯣꯠꯅꯩ ꯐꯤꯕꯝꯗ ꯂꯩꯔꯦ ꯉꯔꯥꯡ ꯈꯪꯉꯝꯃꯗꯤ ꯐꯕ ꯉꯔꯥꯡ ꯈꯪꯉꯝꯃꯗꯤ ꯀꯟ ꯉꯝꯗꯧꯅꯦ ꯃꯥꯏ ꯉꯁꯥꯏ ꯖꯒꯥꯗꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤꯔꯣ ꯑꯩ ꯈꯤꯇꯪ ꯂꯨꯛꯀꯦ खरे हिप मुबान कर पाए हम होगा मुझे मुंह तो हाँ ब्रेड लोग है ये मसाले मशहूर कदाई ऐसे ही चेप फजी है तो फजी तू कैमरा आधा ये मो फजी लेके पा काम बजे कर फजी kita mana kena mau how come you can you talk to why did you 아기 빼겠지? 영두 시제 자기 플립카트 찔러고 포토니고 아니 시다 합성그러네요. 그런데 뭐이 패켓도 kuna 탑 파이드나 바나 강가 봐서제 아이나 흔도키는 하이베 마네 너는 뭐 까고도 너무 제가 시제 바바위다 노이데 아이디 과텐데 타릭 망아다 머리 망아다 틴데베어 뭐 타이 니판다 하람부터 타이 또부터 픽업 라카네바 모두가 이게 피샤도 어두가 이게 피샤도 뭐 노만 레가 리펀 tawkane haba 이게 콘다 pai siran turan thajale masaina habadu siran turan thajale samu papung thajale pai ba ma ko aduna asidi koi minuju legitre tuna kya noite masa humju le hobi aduna asigi blog sidi swais de lotion jarage ko hengi blog to mu thenarasi agi video su pambi tholagadi like to biyo duga subscribe to biyo ngi sanana fazana lebiyo so please be safe and be healthy bye bye